ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯣꯛꯇꯕꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯩꯔꯥꯕꯗꯣ ꯋꯥꯔꯤ ꯃꯈꯥ ꯇꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗ ꯄ꯭ꯔꯤꯇꯝꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯂꯦꯡꯖꯨꯝꯗ ꯊꯝꯂꯗꯨꯅ ꯚꯥꯏ, ꯃꯩꯔꯥꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯏꯍꯧꯔꯛꯂꯤꯕ ꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯤꯠꯁꯤꯗ ꯀꯩꯅꯣꯝ ꯆꯪꯈ꯭ꯔꯦ, ꯑꯗꯨꯏꯅꯤ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯑꯒꯦ꯫ ꯉꯁꯥꯏꯗꯩ ꯇꯥꯔꯤꯕꯅꯤꯗꯣ ꯍꯤꯗꯥꯛ ꯊꯛꯀꯅꯤ, ꯁꯥ ꯆꯥꯒꯅꯤ ꯀꯥꯎꯈꯩ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯩꯔꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯟꯅ ꯂꯤꯒꯦꯁꯨ ꯂꯤꯔꯣꯗ꯫ ꯃꯩꯔꯥꯕ ꯄꯤꯔꯪꯂꯛꯇꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯇꯨꯝꯕ ꯌꯥꯔꯣꯏ, ꯃꯪꯗ ꯁꯥꯃꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯃꯩꯔꯥꯕꯅ ꯃꯄꯥꯟꯗꯒꯤ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯇꯣꯝꯅ ꯉꯁꯤꯁꯨ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯇꯣꯝꯅ ꯋꯥꯐꯝ ꯄꯨꯝꯕ ꯃꯩꯔꯥꯕꯗ ꯇꯝꯂꯕꯗ ꯃꯩꯔꯥꯕ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯊꯟꯇ ꯈꯨꯠꯇꯨꯝ ꯇꯥꯁꯤꯜꯂꯒ ꯃꯌꯥꯁꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯇꯣꯝꯁꯨ ꯄꯥꯈꯠꯅ, ꯁꯥꯔ, ꯑꯩꯁꯨ ꯋꯥꯐꯝꯁꯦ ꯁꯥꯔꯒꯤ ꯃꯐꯝꯗ ꯇꯝꯕꯗꯤ ꯄꯥꯝꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯗ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯁꯥꯔ꯫ ꯇꯣꯝ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ, ꯀꯩꯁꯨ ꯑꯍꯦꯟꯕꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯁꯥꯔ, ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ꯫ ꯁꯥꯔꯅ ꯁꯤꯟꯊꯥꯏꯗꯃꯛꯇ ꯂꯦꯞꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯂꯦꯞꯄ ꯂꯣꯏꯔꯦ꯫ ꯊꯃꯣꯏ ꯑꯅꯤꯅ ꯌꯥꯔꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏꯗ ꯁꯥꯔ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯃꯛꯇ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯌꯥꯗꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯐꯥꯎꯗꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯇꯣꯝ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯦꯞꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯇꯣꯝꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯗꯣ ꯁꯥꯔ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨ꯫ ꯋꯥꯐꯝꯁꯤ ꯁꯤꯟꯊꯥꯗꯗꯤ ꯈꯪꯍꯟꯕꯤꯔꯨꯅꯨ, ꯃꯥꯅ ꯈꯪꯂꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨ ꯐꯔꯦ, ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤꯔꯣ? ꯍꯣꯏ ꯁꯥꯔ꯫ ꯃꯩꯔꯥꯕ ꯇꯣꯝꯕꯨ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯌꯨꯝ ꯍꯜꯂꯛꯄꯒ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯏꯃꯨꯡꯗ ꯃꯩ ꯒꯣꯛꯇꯕꯤꯗ ꯁꯠ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯔꯤ꯫ ꯏꯃꯨꯡꯗ ꯀꯣꯏꯊꯨꯡ ꯊꯨꯡꯅꯅꯤ ꯃꯥꯅ ꯆꯠꯂꯤꯕꯗꯣ꯫ ꯏꯃꯥ! ꯏꯃꯥ! ꯃꯂꯥ ꯃꯈꯣꯏ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯧꯔꯛꯇꯨꯅ ꯉꯛꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯩꯃꯥ! ꯀꯩꯅꯣꯅꯦ, ꯃꯩꯒ ꯑꯝꯇ ꯑꯣꯛꯇꯈꯩ ꯍꯥꯟꯅ ꯆꯪꯉꯛꯏꯁꯤꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕꯅꯦ? ꯅꯇꯩꯃꯅ ꯀꯗꯣꯝ ꯂꯩꯈ꯭ꯔꯒꯦ? ꯅꯠꯇꯦ, ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯅ, ꯏꯃꯨꯡꯁꯤꯗ ꯍꯦꯛꯇ ꯆꯪꯉꯛꯏ ꯋꯥꯅꯦ꯫ ꯃꯩꯔꯥꯕꯗꯨ ꯁꯥꯎꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯃꯩꯒ, ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯊꯣꯔꯛꯑꯣ꯫ ꯃꯂꯥꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯃꯩꯀꯦꯠꯇꯨ ꯐꯠ ꯈꯦꯠꯇꯣꯛꯇꯨꯅ ꯃꯩꯔꯥꯕꯗ ꯑꯣꯛꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯍꯣꯏꯗꯦꯅꯦꯍꯦ, ꯇꯞꯅ ꯏꯪꯅ ꯁꯥꯕ ꯌꯥꯕꯁꯤꯗ ꯀꯩꯅꯣꯃꯤ ꯅꯪꯕꯣ, ꯅꯪ ꯍꯔꯥꯎꯔꯣꯏꯗꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯆꯪꯉꯣ, ꯅꯐꯤꯒꯗꯣ ꯍꯥꯟꯅ ꯍꯣꯡꯉꯨꯆꯣ, ꯍꯜꯂꯛꯄꯒ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯇꯧꯏꯁꯦ꯫ ꯑꯩ ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯄꯥꯝꯃꯤ꯫ ꯃꯂꯥꯅ ꯑꯃꯨꯛꯁꯨ ꯉꯛꯅ, ꯍꯩꯃꯥ, ꯍꯣꯔꯦꯟ ꯁꯥꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯕꯨ ꯅꯇꯩꯃꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯁꯨ ꯂꯩꯅꯦ꯫ ꯍꯣꯔꯦꯟ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯁꯥꯒꯗꯧꯅꯤ꯫ ꯃꯩꯔꯥꯕꯅ ꯂꯥꯛꯂꯤꯕꯗꯣ ꯁꯥꯎꯔꯪ ꯃꯧꯔꯪ ꯇꯧꯕꯗꯨꯗ ꯃꯂꯥꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯥꯎ, ꯅꯪꯕꯨ ꯂꯝꯕꯤꯗ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯄ꯭ꯔꯣ? ꯍꯜꯂꯛꯄ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗꯤ ꯃꯩꯔꯥꯕꯅ ꯐꯠ ꯊꯠꯂꯗꯨꯅ ꯈꯪꯉꯪ ꯍꯪꯉꯛꯏ꯫ ꯏꯃꯥꯅ ꯇꯣꯝꯗ ꯀꯩꯀꯩ ꯍꯥꯏꯒꯦ? ꯃꯂꯥꯁꯨ ꯚꯥꯞ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯗ, ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦꯅ, ꯅꯠꯇꯦ, ꯅꯪꯕꯨ ꯇꯣꯝꯒ ꯈꯟꯅꯔꯛꯄ꯭ꯔꯣ? ꯃꯩꯔꯥꯕ ꯁꯥꯎꯕ ꯍꯟꯗꯦ, ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅ ꯏꯃꯥꯅ ꯑꯝꯇ ꯈꯨꯝꯃꯣ꯫ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯋꯥꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯣ, ꯁꯟꯊꯥꯒꯤ ꯃꯔꯝꯗ ꯏꯃꯥꯅ ꯇꯣꯝꯗ ꯀꯩꯁꯨ ꯍꯥꯏꯗꯕ꯭ꯔꯥ? ꯃꯂꯥ ꯉꯁꯥꯏꯒꯩ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯣ, ꯏꯃꯥ ꯚꯥꯞ ꯇꯥꯔꯦ, ꯅꯪꯅ ꯉꯁꯥꯏꯒꯩ ꯏꯃꯥꯗ ꯁꯥꯎꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯏꯃꯥ, ꯃꯤ ꯑꯃꯒ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯕꯅꯦ꯫ ꯏꯃꯥꯃꯛꯅ ꯑꯗꯣꯝꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯍꯩ, ꯑꯃꯒ ꯑꯃꯒꯅꯦ ꯃꯥꯟꯅꯔꯝꯂꯒꯕꯨ ꯉꯁꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯑꯆꯧ ꯃꯆꯥ ꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯈꯥꯏꯔꯝꯈꯤꯗ꯭ꯔꯣ? ꯃꯥꯟꯅꯗꯕ ꯃꯌꯥꯝꯗꯨꯅꯅꯦ ꯈꯥꯏꯔꯤꯕꯅꯤ꯫ ꯏꯃꯥ, ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜ ꯄꯤꯛꯄꯗꯒꯤ ꯈꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯈꯜ ꯈꯤꯇꯁꯨ ꯆꯥꯎꯊꯣꯛꯄ ꯇꯝꯕꯤꯌꯨ ꯏꯃꯥ꯫ ꯅꯪꯒꯤ ꯁꯤꯃꯥꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯅꯤꯅꯦ, ꯍꯥ? ꯍꯩ, ꯑꯉꯥꯡꯅ ꯃꯥꯏꯕ ꯁꯥꯔꯒꯅꯦ ꯃꯪ ꯊꯜꯂꯦ ꯍꯥꯏꯕꯗꯨ ꯀꯥꯎꯅꯨ꯫ ꯆꯠꯂꯣ, ꯑꯗꯨꯒꯤꯕꯨ ꯁꯞꯇ꯭ꯔꯒꯅꯦ ꯇꯧ ꯁꯥꯔꯅꯨ, ꯆꯪꯉꯣ, ꯅꯪ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯃꯩꯔꯥꯕꯗꯤ ꯁꯥꯎꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯍꯜꯅ ꯍꯥꯏꯕ ꯈꯛꯇ ꯂꯣꯏꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯏꯃꯥ꯫ ꯍꯩ, ꯌꯥꯔꯦꯅꯦ ꯆꯪꯈ꯭ꯔꯣ, ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯨꯀꯣ, ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯏꯃꯥ,
ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯐ ꯐꯠꯇ ꯈꯟꯕ ꯉꯝꯂꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩꯅ ꯐꯩ ꯈꯟꯕꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯈꯛꯇꯣ ꯇꯧ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏ ꯑꯣ ꯅꯪꯒꯤꯁꯦ ꯆꯥꯎꯔꯛꯑꯦ ꯁꯥꯡꯉꯦ ꯍꯥꯏꯗꯨꯅ ꯏꯊꯛ ꯀꯥꯔꯤꯅꯤꯅꯦ ꯍꯥ ꯍꯩ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯣꯏꯒꯦ ꯈꯟꯒꯅꯨꯀꯣ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯗꯤꯅꯦ ꯑꯐꯕ ꯈꯛ ꯑꯣꯏꯗꯕꯅꯤ ꯏꯃꯥꯅ ꯇꯧꯅꯤꯡꯕꯗꯣ ꯑꯩꯁꯨ ꯑꯩꯅ ꯐꯔꯦꯅ ꯈꯟꯕ ꯈꯣꯡꯐꯝꯁꯤꯗꯒꯤ ꯁꯨꯡꯂꯦꯡ ꯂꯦꯡꯉꯣꯏ ꯃꯂꯥ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯣꯏꯔꯥꯡꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯍꯩ ꯅꯪ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯜꯂꯦ ꯍꯥ ꯀꯩꯅꯦꯅ ꯈꯟꯒꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯅ ꯃꯥꯏꯉꯣꯟꯗ ꯐꯥꯎꯕ ꯍꯪꯒꯠ ꯍꯪꯒꯠꯅ ꯈꯨꯝꯕ ꯑꯩ ꯉꯁꯥꯏꯗꯩ ꯇꯥꯒꯦꯅ ꯇꯥꯕꯅꯤꯀꯣ ꯃꯃꯥ ꯃꯆꯥꯅ ꯁꯪꯒꯠꯅꯔꯛꯄꯗꯨꯗꯒꯤ ꯊꯩꯕꯤꯁꯨ ꯉꯁꯥꯏ ꯃꯈꯩ ꯊꯧꯔꯛꯂꯒ ꯃꯆꯤ ꯑꯃꯗ ꯇꯥꯁꯟꯗꯨꯅ ꯇꯥꯔꯝꯕꯅꯤ ꯇꯟꯖꯥꯗꯨꯗ ꯀꯨꯕꯦꯔꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯃꯆꯥ ꯂꯥꯎꯅꯕꯗꯣ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯤ ꯍꯩ ꯃꯃꯥ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯆꯥꯎꯔꯛꯑꯦ ꯑꯁꯥ ꯉꯥꯕꯅꯤꯅꯅꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯗ꯭ꯔꯤꯅꯦ ꯅꯆꯥꯁꯦ ꯆꯤꯟꯊꯛꯇ ꯍꯪꯒꯠ ꯍꯪꯒꯠꯇꯅꯅꯦ ꯈꯨꯝꯃꯤꯁꯦ ꯑꯇꯣꯟꯕ ꯅꯪꯁꯨ ꯅꯃꯥꯗ ꯍꯪꯒꯠꯅ ꯈꯨꯝꯕꯗꯨꯗꯤ ꯐꯠꯇꯦꯗꯅ ꯄꯥꯕꯨꯡ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯩ ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯒꯤ ꯑꯄꯥꯝꯕꯗꯣ ꯃꯥꯡꯍꯟꯅꯤ ꯈꯜꯂꯒ ꯑꯩꯗꯤ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯂꯥꯅ ꯁꯥꯎꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏꯔꯛꯂꯤ ꯍꯔꯤ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯐꯩ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯇꯤꯠꯅ ꯌꯦꯡꯉꯨꯅ ꯃꯩꯔꯥꯕꯗꯨ ꯁꯥꯎꯅꯤꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯅ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯗꯨꯃ ꯃꯩꯔꯥꯕ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯊꯣꯔꯛꯇ꯭ꯔꯤ ꯃꯥꯅ ꯁꯥꯎꯔꯤꯉꯩꯗꯨꯗ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯃꯇꯩ ꯃꯁꯨ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯥꯎ ꯆꯥꯛ ꯆꯥꯎ ꯂꯥꯎ ꯏꯇꯩꯃ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯥꯡꯕꯅꯤ ꯀꯩꯅꯣ ꯀꯣꯟꯅ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯂꯥꯎ ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯎ ꯏꯇꯩꯃ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯆꯥꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯤ ꯏꯃꯥꯁꯨꯅꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏ ꯍꯧꯗ꯭ꯔꯕꯅꯤ ꯏꯃꯥꯅ ꯉꯥꯡꯕꯗꯕꯨ ꯅꯪꯅ ꯍꯪꯒꯠ ꯍꯪꯒꯠ ꯈꯨꯝꯃꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯇꯩꯃ ꯑꯩꯁꯨ ꯏꯃꯥꯗ ꯍꯪꯒꯠꯅ ꯈꯨꯝꯈꯤꯕꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯃꯥꯅ ꯁꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯔꯨꯅꯤꯒꯦ ꯇꯞꯅ ꯇꯞꯅ ꯅꯤꯡꯊꯤꯅ ꯍꯥꯏꯅꯕ ꯌꯥꯕꯁꯤꯕꯣ ꯏꯇꯩꯃ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯇꯩꯃ ꯂꯩꯔꯤꯁꯤꯗꯤ ꯏꯅꯥꯎꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯩꯔꯥꯕꯁꯨ ꯃꯃꯥꯕꯨ ꯆꯞ ꯌꯨꯡꯅ ꯁꯤꯡꯅꯈ꯭ꯔꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯆꯞ ꯌꯨꯡꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯩꯔꯥꯕ ꯑꯣꯐꯤꯁꯇꯒꯤ ꯃꯌꯨꯝ ꯍꯟꯗꯕꯤ ꯁꯤꯟꯊꯥꯕꯨ ꯎꯅꯔꯕ ꯃꯇꯨꯡ ꯌꯥꯆꯪꯕꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯁꯤꯟꯊꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯁꯤꯟꯊꯥꯅꯗꯤ ꯇꯍꯥ ꯐꯤꯔꯦꯞꯁꯤ ꯂꯧꯗꯨꯅ ꯇꯧꯕꯁꯨ ꯌꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯨꯅꯤ ꯅꯨꯄꯤ ꯃꯥꯗꯤ ꯅꯨꯡꯁꯤꯕ ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯔꯕꯗ ꯀꯔꯤꯒꯤ ꯃꯥꯅ ꯌꯥꯗꯅꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯃꯥꯁꯨ ꯃꯩꯔꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯇꯥꯔꯕ ꯑꯗꯨꯋꯥꯏꯗꯅꯤ ꯀꯨꯕꯦꯔꯒ ꯃꯂꯥꯡꯒꯗꯣ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯍꯣꯔꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯂꯥꯗꯨ ꯇꯍꯥ ꯊꯣꯔꯛꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯂꯤ ꯃꯩꯔꯥꯕ ꯒꯥꯔꯤꯗꯣ ꯒꯥꯔꯥꯖꯇ ꯊꯧꯖꯤꯜꯂꯝꯂꯒ ꯆꯪꯂꯛꯏ ꯃꯅꯤꯡꯗꯁꯨ ꯁꯤꯟꯊꯥꯗꯨ ꯇꯞꯅ ꯏꯟꯅꯔꯛꯂꯤ ꯃꯂꯥ ꯎꯕꯗ ꯁꯤꯟꯊꯥ ꯏꯜꯂꯤꯕ ꯆꯨꯅꯤꯗꯣ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯈꯨꯝꯂꯗꯨꯅ ꯈꯨꯔꯨꯝꯂꯛꯂꯤ ꯃꯂꯥꯗꯤ ꯁꯤꯟꯊꯥ ꯎꯕꯃꯛꯇꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯈꯣꯏꯔꯛꯂꯝꯂꯤꯕꯗꯣ ꯍꯧꯒꯠꯄꯤꯕꯒꯤ ꯃꯍꯨꯠ ꯐꯠ ꯆꯠꯊꯣꯛꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯒꯝꯒ ꯆꯪꯂꯛꯂꯤ ꯀꯨꯕꯦꯔ ꯃꯇꯧꯗꯨ ꯎꯕꯗ ꯍꯩ ꯃꯃꯥ ꯀꯩꯗꯧꯔꯦ ꯃꯂꯥꯗ ꯈꯨꯝꯂꯛꯇꯦ ꯀꯨꯕꯦꯔꯁꯨ ꯏꯉꯛꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯩꯔꯥꯕꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨꯗ ꯀꯨꯕꯦꯔꯁꯨ ꯏꯉꯛꯉꯛ ꯎꯔꯤ ꯃꯩꯔꯥꯕꯅ ꯁꯤꯟꯊꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯕꯕꯥꯅꯤ ꯈꯨꯔꯨꯝꯃꯣ ꯁꯤꯟꯊꯥꯁꯨ ꯃꯀꯣꯛ ꯈꯨꯝꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯕꯦꯔꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯀꯨꯕꯦꯔꯁꯨ ꯁꯤꯟꯊꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤ ꯌꯥꯔꯦ ꯀꯨꯕꯦꯔ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯞ ꯀꯧꯏ ꯑꯆꯧꯕ ꯊꯩꯕꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯎꯅꯦꯍꯦ ꯊꯩꯕꯤꯗꯨ ꯆꯥꯛ ꯊꯣꯡꯉꯝꯕꯅꯤ ꯑꯗꯨꯒ ꯑꯆꯧꯕꯁꯨ ꯀꯥꯅ ꯆꯦ ꯆꯥꯡ ꯈꯔ ꯁꯨꯔꯤꯉꯩ ꯀꯧꯔꯛꯄꯗꯨꯗ ꯇꯥꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯑꯆꯧꯕꯁꯨ ꯃꯩꯔꯥꯕꯅ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯉꯛ ꯎꯔꯤ ꯑꯗꯨꯕꯨ ꯊꯩꯕꯤꯗꯤ ꯁꯤꯟꯊꯥ ꯎꯕꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯁꯤꯟꯊꯥ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯐꯤ ꯍꯣꯡꯅꯕ ꯁꯤꯟꯊꯥꯅ ꯊꯩꯕꯤꯅ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯤ ꯑꯆꯧꯕꯁꯨ ꯁꯣꯐꯥꯟꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯂꯥꯅ ꯁꯥꯎꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯗꯨꯅ ꯍꯩ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯍꯥ ꯀꯩꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯀꯅꯥꯝꯇꯅ ꯊꯤꯡꯕꯁꯨ ꯌꯥꯔꯣꯏ ꯃꯂꯥ ꯃꯆꯥꯒꯤ ꯃꯉꯛ ꯀꯟꯕ ꯃꯥꯟꯕ ꯄꯥꯎꯈꯨꯝꯗꯨꯗ ꯌꯨꯝꯁꯤꯗ ꯑꯩ ꯌꯥꯝ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯅꯪꯅ ꯑꯩꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯌꯥꯝ ꯊꯨꯅꯅꯦ ꯃꯤ ꯄꯨꯡ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯊꯤꯟꯗꯣꯛꯇꯨ ꯆꯠꯂꯣ ꯏꯃꯥ ꯃꯍꯥꯛꯁꯦ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ
ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯍꯦꯟ ꯈꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ ꯃꯂꯥꯗ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯤ ꯑꯗꯨꯕꯨ ꯋꯥꯉꯥꯡꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯀꯨꯕꯦꯔꯁꯨ ꯃꯂꯥꯗ ꯌꯦꯡꯂꯗꯨꯅ ꯍꯩ ꯃꯃꯥ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯆꯪꯉꯣ ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯤ ꯀꯔꯤꯅꯣ ꯅꯪꯉꯣꯟꯒ ꯇꯥꯟꯅꯔꯒ ꯆꯥꯛ ꯏꯁꯤꯡ ꯑꯝꯇ ꯂꯥꯡꯉꯨꯆꯣ ꯅꯣꯡꯉꯥꯜꯂꯒ ꯀꯔꯝ ꯇꯧꯕ ꯍꯥꯏꯗꯣ ꯈꯟꯅꯅꯕ ꯃꯂꯥꯁꯨ ꯃꯆꯥꯒ ꯃꯨꯛꯅꯔꯒ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯇꯞꯅ ꯊꯦꯝꯂꯒꯤ ꯈꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯅꯥꯎꯕ ꯍꯧꯈ꯭ꯔꯦ ꯏꯆꯥꯅ ꯄꯥꯝꯂꯕꯅꯤꯅ ꯏꯃꯥꯁꯨ ꯌꯦꯠꯂꯔꯣꯏ ꯑꯗꯣ ꯏꯃꯧ ꯂꯥꯛꯄꯒꯤ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯗꯕ ꯌꯥꯔꯣꯏꯅꯦ ꯅꯪ ꯑꯝꯇ ꯂꯩꯔꯨꯒꯦꯔꯣ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯅꯪ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯦꯟꯁꯥꯡꯕꯨꯗꯤ ꯏꯔꯣꯟꯕ ꯑꯃ ꯀꯥꯡꯒꯧ ꯑꯃꯁꯨ ꯍꯥꯟꯅ ꯇꯧꯔꯝꯃꯅꯤ ꯃꯩꯔꯥꯕ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯅ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯍꯣꯏ ꯐꯔꯦ ꯁꯜꯒꯗꯤ ꯌꯥꯎꯔꯕꯣ ꯅꯪꯕꯣ ꯌꯥꯎꯔꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯗꯣ ꯍꯔꯥꯎꯅ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯀꯨꯕꯦꯔꯗꯨ ꯇꯟꯖꯥꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅꯤꯗꯪ ꯉꯜꯂꯤꯉꯩꯗ ꯎꯅꯍꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯆꯧꯕ ꯁꯨꯃꯥꯡꯒꯤ ꯀꯥꯟꯗ ꯆꯪꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯁꯣꯝꯗꯅ ꯊꯣꯏꯕꯤꯅ ꯁꯤꯟꯊꯥꯕꯨ ꯃꯐꯤ ꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯁꯦꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯅꯤꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯗꯣꯝꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯐꯝꯗꯨꯗ ꯃꯂꯥꯁꯨ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯆꯠꯂꯣ ꯆꯥꯛ ꯏꯁꯤꯡꯗꯣ ꯍꯣꯠꯅꯔꯨꯔꯣ ꯆꯠꯂꯣ ꯅꯥꯎꯕꯅ ꯑꯦꯟꯁꯥꯡ ꯂꯩꯕ ꯆꯠꯈ꯭ꯔꯕꯅꯤ ꯃꯔꯣꯏ ꯃꯔꯥꯡꯒꯗꯣ ꯁꯦꯝꯖꯤꯜꯂꯨ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯁꯤꯟꯊꯥ ꯅꯪ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯑꯩ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯊꯣꯏꯕꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯟꯊꯥꯗꯣ ꯇꯨꯐꯛ ꯇꯨꯐꯩ ꯇꯧꯅ ꯊꯣꯏꯕꯤꯅ ꯄꯤꯔꯝꯕ ꯐꯤꯗꯣ ꯄꯥꯏꯔꯒ ꯂꯦꯞꯂꯤ ꯏꯕꯦꯝꯃ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯁꯤꯟꯊꯥ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪ ꯁꯤꯗ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯀꯅꯥꯗꯤ ꯈꯪꯍꯧꯏ ꯀꯅꯥꯁꯨ ꯈꯪꯍꯧꯗꯦ ꯃꯂꯥ ꯐꯤꯖꯤꯗꯒꯤ 2,000 ꯆꯠꯄꯤ ꯕꯟꯗꯜ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯊꯩ ꯑꯗꯨꯒ ꯍꯤꯗꯥꯛꯀꯨꯝꯕꯒꯤ ꯂꯤꯛꯂꯤ ꯃꯆꯥ ꯑꯃꯁꯨ ꯅꯥꯀꯟꯗꯨꯗ ꯊꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯦ ꯄꯥꯏꯁꯜꯂꯨ ꯑꯗꯨꯒ ꯀꯔꯤꯅꯣ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯒꯅꯦ ꯍꯧꯗꯣꯛꯄ ꯌꯥꯝ ꯌꯦꯡꯅꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯏꯆꯥꯒ ꯅꯪꯒ ꯂꯝꯕꯥ ꯄꯥꯕꯗꯤꯅꯦ ꯅꯠꯇꯦ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤꯗꯒꯤꯅꯦ ꯅꯪ ꯆꯠꯈꯤꯒꯗꯧꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯟꯊꯥ ꯉꯛꯅ ꯃꯂꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯑꯗꯨꯗꯗꯤ ꯇꯥꯛꯄꯤꯒꯅꯨ ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯏꯃꯥ ꯂꯥꯡꯒꯅꯨꯀꯣ ꯈꯣꯟ ꯋꯥꯡꯒꯅꯨ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯨꯅ ꯆꯠꯈꯤꯕꯅꯅꯦ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯪ ꯆꯠꯇ꯭ꯔꯦꯗꯅ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯍꯨ ꯂꯤꯛꯂꯤꯁꯦ ꯑꯩ ꯊꯛꯇꯨꯅ ꯁꯤꯒꯗꯧꯅꯤ ꯑꯩ ꯁꯤꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯆꯠꯈꯤꯕꯅ ꯐꯕ꯭ꯔꯥꯗꯣ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ ꯁꯤꯟꯊꯥꯗꯣ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯃꯤꯠꯇꯨꯅ ꯋꯥꯔꯧꯅ ꯃꯂꯥꯗ ꯌꯦꯡꯂꯛꯏ ꯃꯥ ꯈꯪꯂꯤ ꯃꯂꯥꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯗꯕ ꯍꯥꯏꯕꯗꯣ ꯃꯂꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯅ ꯃꯥꯅ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯃꯥꯒꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯃꯥꯅ ꯅꯝꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯝꯕꯁꯨ ꯃꯥ ꯃꯥꯏꯊꯣꯡꯗ ꯅꯣꯛꯄ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯨꯗꯛꯁꯤꯗ ꯂꯥꯝꯕ ꯐꯪꯈꯤꯗ꯭ꯔꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯁꯣꯜꯂꯝꯃꯤ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝ ꯁꯤꯟꯊꯥ ꯀꯨꯏꯔꯝꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯅ ꯃꯄꯥꯟꯂꯣꯝꯗ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯄꯩꯁꯥꯗꯨꯁꯨ ꯃꯥ ꯄꯨꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯨꯠꯅ ꯐꯥꯎꯕ ꯊꯤꯡꯂꯝꯗ꯭ꯔꯤ ꯃꯩꯔꯥꯕ ꯏꯟꯁꯥꯡ ꯂꯩꯔꯨꯔꯒ ꯍꯜꯂꯛꯇꯨꯅ ꯀꯤꯆꯟꯗ ꯄꯤꯔꯝꯂꯒ ꯁꯤꯟꯊꯥꯕꯨ ꯀꯩꯊꯤ ꯊꯤꯔꯤ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯨꯗ ꯃꯃꯥꯗ ꯑꯣꯏꯅ ꯍꯪꯂꯤ ꯏꯃꯥ ꯃꯥꯗꯤ ꯃꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯃꯇꯝꯗꯨ ꯀꯨꯏꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯑꯗꯨꯅ ꯇꯞꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯤ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤ ꯇꯈꯣꯏ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯨꯁꯤꯟꯒꯅꯤ ꯃꯩꯔꯥꯕ ꯊꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯩꯔꯥꯕ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜꯗ ꯂꯥꯛꯄꯅꯤ ꯑꯆꯧꯕꯁꯨ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯉꯛꯈ꯭ꯔꯤ ꯑꯗꯨꯅ ꯃꯅꯥꯎꯕꯨ ꯈꯥꯝꯖꯤꯜꯂꯛꯂꯤ ꯅꯥꯎꯕ ꯑꯝꯇ ꯉꯥꯏꯈꯣ ꯑꯝꯇ ꯇꯞꯊꯈꯣ ꯐꯖꯅ ꯋꯥꯔꯤ ꯈꯟꯅꯈꯤꯁꯦ ꯇꯥꯃꯣ ꯑꯩꯕꯨ ꯈꯥꯝꯃꯛꯀꯅꯨ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯔꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯑꯆꯧꯕꯗꯨ ꯁꯥꯎꯅꯤꯡꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤ ꯀꯅꯥꯗꯅꯣ ꯅꯪꯅ ꯈꯨꯠ ꯊꯥꯒꯦꯅ ꯇꯧꯔꯤꯗꯣ ꯍꯥ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯅꯣꯡꯃꯇ ꯃꯌꯥꯝꯕꯅ ꯈꯨꯄꯥꯛꯅ ꯊꯥꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯊꯥꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯈꯥꯡꯕ ꯉꯝꯗꯅ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯛꯂꯤ ꯑꯆꯧꯕꯁꯨ ꯅꯨꯡꯁꯤꯔꯕ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯈꯖꯥꯏꯗ ꯊꯥꯈꯤꯕꯗꯨꯗ ꯃꯈꯨꯠꯇꯨꯗ ꯌꯦꯡꯂꯗꯨꯅ ꯑꯃꯗꯤ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨꯗ ꯃꯈꯨꯠꯇꯨ ꯐꯨꯖꯤꯟꯖꯩ ꯊꯣꯏꯕꯤꯁꯨ ꯀꯤꯆꯟꯗꯒꯤ ꯂꯥꯎꯅꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯃꯥꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯂꯥꯗꯤ ꯊꯋꯥꯁꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ ꯍꯟꯗꯛ ꯃꯨꯛꯀꯅꯦ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩꯅ ꯌꯥꯗ꯭ꯔꯤ ꯍꯥꯏꯗꯤ ꯀꯣꯛ ꯇꯣꯛꯂꯣꯗꯅ ꯃꯊꯟꯇ ꯃꯃꯥ ꯅꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯠꯈꯤꯕꯅꯤ
ꯅꯨꯄꯤꯅꯦꯅ ꯑꯉꯥꯎꯕꯤꯅꯤꯅꯦ ꯆꯦꯜꯂꯛꯑꯒꯕꯨ ꯃꯊꯟꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯁꯦ ꯖꯨꯀꯣꯠ ꯆꯥꯕꯅꯤꯗꯤ ꯈꯜꯂꯨꯅꯨꯀꯣ ꯄꯩꯁꯥ ꯅꯟꯊꯨ ꯃꯌꯥꯝꯁꯦ ꯄꯥꯝꯗꯅ ꯂꯥꯛꯄꯅꯤ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄꯒ ꯅꯠꯇꯦꯅꯦ ꯃꯩꯔꯥꯕ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯃꯤꯠ ꯏ ꯀꯥꯅ ꯃꯌꯥꯝ ꯂꯦꯡꯅꯝꯂꯒ ꯃꯥꯒꯤ ꯀꯥꯅ ꯆꯪꯈꯤ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯂꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯖꯩ ꯑꯗꯨꯕꯨ ꯀꯣꯜꯗꯨꯗꯤ ꯆꯠꯈꯤꯗ꯭ꯔꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯐꯣꯟ ꯆꯠꯇ꯭ꯔꯕꯁꯨ ꯃꯦꯁꯦꯖ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯩ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯦꯁꯦꯖꯇꯨ ꯐꯥꯎꯕ ꯌꯧꯈꯤꯗ꯭ꯔꯤ ꯃꯩꯔꯥꯕ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯁꯤꯟꯊꯥꯒꯤ ꯌꯨꯝꯗ ꯇꯣꯝꯒ ꯂꯣꯏꯅꯅ ꯆꯠꯂꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯃꯃꯥ ꯊꯦꯡꯅꯩ ꯁꯤꯟꯊꯥ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯩꯔꯥꯕ ꯀꯛꯉꯥꯎꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯩ ꯍꯧꯔꯒ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯩꯔꯥꯕ ꯉꯁꯥꯏꯗꯒꯤ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯩꯔꯤꯁꯤꯡꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯆꯥꯛꯊꯦꯛꯂꯛꯄꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯗꯤ ꯑꯊꯤꯡꯕ ꯂꯩꯇ ꯆꯦꯟꯊꯔꯛꯂꯤ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯃꯅꯤꯡꯇꯝꯅ ꯆꯦꯟꯊꯔꯁꯅꯨ ꯍꯥꯏꯕꯒꯨꯝ ꯍꯤꯛꯅ ꯀꯞꯂꯛꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯕꯤꯇꯝ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯃꯥꯟꯅꯕꯗꯣ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯕꯤꯔꯤ ꯚꯥꯏ ꯑꯁꯤ ꯇꯣꯛꯑꯁꯤ ꯅꯨꯄꯥꯅꯕꯨ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯟꯊꯥ ꯑꯃꯨꯛ ꯐꯪꯉꯦꯗꯅ ꯏꯃꯥ ꯍꯣꯏꯅ ꯌꯥꯕ ꯌꯥꯗꯕ ꯍꯟꯗꯛꯇꯤ ꯁꯤꯟꯊꯥꯁꯦ ꯄꯨꯔꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯣ ꯚꯥꯏ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯤꯇꯝꯗ ꯍꯦꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯂꯛꯂꯤ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯀꯣꯟꯕꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯇꯩꯊꯣꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯂꯩꯈ꯭ꯔꯕꯗ ꯄ꯭ꯔꯤꯇꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯟꯊꯥꯒꯗꯧꯔꯒꯦ ꯃꯩꯔꯥꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗ ꯂꯣꯠꯂꯔꯣꯏ ꯈꯜꯂ ꯃꯥꯜꯂꯤ ꯂꯣꯏꯅ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯚꯥꯏ ꯃꯥ ꯆꯩꯅꯥ ꯀꯌꯥꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯃꯁꯥꯒꯤ ꯌꯦꯡꯗꯅ ꯑꯩꯃꯛꯅ ꯃꯤꯠꯁꯤꯅ ꯀꯟꯅ ꯌꯦꯡꯗ꯭ꯔꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯁꯦꯜꯒ ꯃꯟꯇꯤꯛꯅꯗꯨꯅ ꯁꯥꯗꯣꯡ ꯌꯣꯜꯂꯒ ꯍꯤꯡꯈ꯭ꯔꯦ ꯚꯥꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯔꯥꯀꯦꯁ ꯑꯃꯗꯤ ꯄ꯭ꯔꯤꯇꯝ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯤ ꯔꯥꯀꯦꯁꯅ ꯈꯣꯟꯀꯠꯂꯞ ꯑꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯄ꯭ꯔꯤꯇꯝꯅꯁꯨ ꯑꯃꯨꯛ ꯁꯤꯟꯊꯥꯅꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯥꯖꯗꯦꯗ ꯚꯥꯏ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯍꯤꯡ ꯑꯝꯇ ꯇꯥꯗꯅ ꯅꯨꯡꯁꯤꯈꯤꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯃꯨꯊꯠꯄ ꯉꯝꯃꯣꯏ ꯚꯥꯏ ꯑꯩꯅ ꯁꯤꯟꯊꯥꯕꯨ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯂꯒꯕꯨ ꯅꯪ ꯃꯥꯕꯨ ꯂꯧꯒꯦ ꯈꯜꯂꯤꯕ ꯍꯥꯟꯅ ꯏꯃꯥꯅꯁꯨ ꯌꯥꯅꯤꯡꯗ ꯂꯩꯔꯤꯉꯩꯗꯨꯗ ꯑꯁ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯣ ꯏꯇꯥꯔꯕꯩ ꯅꯠꯇꯦ ꯃꯥꯒꯤ ꯆꯝꯂꯕ ꯊꯃꯣꯏꯗꯨꯅꯤ ꯃꯥꯅ ꯑꯣꯛꯇꯕꯤ ꯑꯣꯏꯔꯁꯨ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒ ꯑꯍꯤꯡ ꯀꯌꯥ ꯌꯥꯔꯛꯃꯤꯟꯅꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯨꯊꯠꯄ ꯉꯝꯂꯣꯏ ꯔꯥꯀꯦꯁꯇꯣ ꯏꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯐꯅ ꯁꯦꯡꯉꯤ ꯍꯥꯏꯗꯨꯅ ꯐꯅ ꯐꯖꯩ ꯅꯤꯡꯊꯤꯖꯩ ꯍꯥꯏꯗꯨꯅꯁꯨ ꯂꯩꯃꯟ ꯆꯜꯂꯕꯤ ꯂꯩꯔꯥꯡꯗꯤ ꯂꯥꯏꯁꯪ ꯌꯧꯕ ꯌꯥꯗꯕꯅꯤꯅꯦ ꯃꯥ ꯂꯩꯅꯝ ꯆꯦꯟꯗ꯭ꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯂꯩꯍꯤꯅ ꯊꯜꯂꯕ ꯂꯩ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯃꯥ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯃꯃꯤ ꯇꯥꯍꯟꯕ ꯉꯝꯃꯣꯏ ꯃꯥꯅ ꯑꯩꯒꯤ ꯑꯁꯥꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯃꯥ ꯌꯥꯎꯗ꯭ꯔꯕ ꯃꯤꯀꯨꯞꯇꯨꯗ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯤꯀꯨꯞꯇꯨꯗ ꯃꯄꯨꯡ ꯐꯥꯔꯛꯂꯅꯤ ꯃꯩꯔꯥꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯈꯥ ꯇꯥꯔꯨꯕ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯀꯥ ꯍꯦꯟꯅ ꯍꯥꯏꯔꯨꯗ꯭ꯔꯤ ꯄꯤꯇꯝꯅ ꯐꯔꯦ ꯚꯥꯏ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯗꯤ ꯔꯥꯀꯦꯁ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯎꯄꯥꯏ ꯂꯩꯇꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯥꯒꯤ ꯋꯥꯗꯨꯃꯁꯨ ꯃꯥꯒꯤ ꯃꯇꯥꯎꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯕꯥꯅꯤꯅꯁꯨ ꯃꯣꯏꯒꯤ ꯃꯇꯥꯎꯁꯤꯕꯨ ꯑꯗꯨꯅ ꯃꯥꯅ ꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯕ ꯅꯠꯇꯦ